Leikai ahumgi chathok chasin oriba khagem palingana pithong mayada kanaguma masak khangdaba miyoina misiba yaba hengredet ama Thamlamba bu Leikai ahumna Yaningdaba Phongdokhre hairiba Leikai adugi ima amana asumna hairi madudi bom thamlamliba mafam asi miyamna ngehak leitana chathok chasin tawriba mafam amani karigumba soiba ngamba haibasi tamba ngamba natte masiguma thawong asi matungda amuk hana tawbigano kanaguma na pendaba leirabasu magi thamningliba mafamda thambiyo aduga mafam asidadi asiguma thawong asi matungda hana tawbidanabasu ima asina mari leinabasingda appeal tawrakle Leikai ahum sigi tainafam oiba thong sida akoi hand grenade ama yam thambirambase kanana karigidamakta thambirami bano thamami base akoi asuki mati pejade haibadi salibanina soiba ngamba haibase akoi tawhaningde aduna matungdadi asigumba thawongse amuhana tawbiganu haiba wafamse aikoina tawbirimba mayangi mafamda akoina appeal tawjari